ꯑꯇꯣꯞꯄ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯥꯟꯅꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯁꯤꯡꯖꯨ ꯑꯃꯒ ꯄꯥꯟ ꯏꯔꯣꯟꯕ ꯑꯃꯒ ꯉꯥ ꯚꯖꯥ ꯑꯃꯒ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ Kasi sila ma'am na inilagay. Ito na.
ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯨ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ